ngasi numidang waram phongkiba tongan tongan ba manipuri siphongsing amasum thokiba thawdo wathoksing digi maruibi ipausing memna thamjagi anbada kangla pawdigi lokusaraga Thangjing Hill range the Yungliba Cross Numit mangani gi manungla Louthoktra de Akanba Khongjang Chang silagani Committee on Protection and Preservation of the Historical Rights of Kaubru and Thangjing Hill Range ki General Secretary Y Syam Khuman haikre Haukibit September taraga mathoida Thangjing Hill Range ta video ama namduna yengma matamda maitegi Israeli nausing yamna maru ina laujariba ibudau Thangjing gi khubam asigi hek awang thangba thel amagi manakta cross ama yungsinba thengare masi maite Israeli naw yelomi singda atamdana singnabani hairibasi numit mangani gi manungda laktokadabani wafam asi Manipur Press Cup ta pawmi singa unabada magna phongdokibani magna makha taraduna Haukiba English singaniga kungani thugi me manga de ibudau Thangjing gi singsang pareng de khangkhongdana henglep kendra de base tawba KSO Israeli naw singna Thangjing Hill Range asi tambak ki miyoi sing karak yaroi karigumba ka batarab de KSO amadi hairiba kulasigi village ship singi ayaba lawudabani haina athingma thamlaki matamadu ranga sigi tungan mi CSO singa madi Thangjing gi akoibida lairiba miyamna KSO gi wafam adu yaningdaba phongdokpaga loina kandem tawki loina makhatana me kun phawgi manungda hairiba thawong adu handokadabani haina khangalabasu handoktabadigi me kun ga mathoida Thangjing Hill Range tagi moirang tamna pot yonbi lakpi nupi sing athingba thamadagi matamadugi DGP ga wari sanaduna operation prokhibani loina hairiba committee asi semduna ngak senduna lakhibani adu makhatana haukiba tang taraga mathoida makhoigi cross ama yungsilam libasi Manipur lengangna nakal animakta operation prona bu honaduna laktokadabani karigum laktoktrabadi committee asina Manipur da leiriba tongan ba CSO singa punsilaga Akanba Khongjang Chang silagani loina makhoigi mathakta FIR palagan hena saphungdoki atopa pawmana Haksial gi khudong chaba phanganana Ayushman Baba campaign hautokre Health and Wellness Center la amaga lising humdra da card sana thabak packet gani Governor India gi President Draupadi Murmu nangasi lebak sin matuna sathagadaba ana layeng gi khudong chaba phangangadaba Ayushman Baba campaign ngasi hautokhibaga loina Manipur su Manipur gi Governor Anushya Uiken Imphal gi classic grand hautokre miyoibun Shiraba matung puduna satkhirgadaba haksangi kayat sing kathoglasi haiba wakalonda saruk yakibasing wasak longmina kiba thawramadu Health Minister Dr. Sapam Ranjan saruk yaki Governor Anushya Uikena campaign asi hangdokladuna magna hai campaign asi India gi mipum khudimak haksel gi khudong chaba pinaba panamda pangdokmani Prime Minister Narendra Modi na mipum khudimak haksel gi khudong chaba phangangani haiba mohaki apamadu thabo on uthoknaba hotnabagi khongthangni campaign asi gi makad lebas gi Health and Wellness Center la amaga lising humdrada mela pangthoktuna kat sanaba thabak pakhani Masina lairaba amasum maya oirap lairiba imungsing haksel gi khudong chaba ningthina phangangani miyoibana siraba matung puduna sakhigadaba haksangi kayatsing kathoklabadi miyoy kya gi punsi kanmangmani handaktasu state asigi miyoy amana ki ni kathoklambadagi miyoy ani gi punsi kanmangamki ngasi state asina mai pakna organ transplant tawba ngambagi damak sakthok sai hairaduna hausuk Manipur thoklib irang asina maram oirga relief camp de lairiba miyoy singa haksangi phibam yengsinabagi dama state government na kota pikre makatana relief camp khudimak tu satuna yengsinana bohonagani ngasi gi tharomadru saruk yakhiba Health Minister Dr. Sapam Ranjan hai state asigi miyam anai gerap matamda sel tinghandana layeng bhai bisilenga ski panamne lakliba October ani fawbada health card sadriba sing sanabagi dama khongjal yangna changsili manung hanjina leriba mafam singda fawba haksel gi card phongana bakana hotnari hainasu magna phongdokhi atopa pawamdana BSF ki gari mari saran khidre Ningthokong bazar nga se pung mapan nga makhairam tabadi gi hona Central Force ki gari sing la e haiba pauk tabadi gi Ningthokong gi mera pabi imai bel sing lambi de thoktuna BSF ki gari mari thatuna saran khidre imai bel sing aduna Manipur Central Force sing laibirano hanbi kro gari satpi yaroi haina Ningthokong bazar gi tidim lambida imai bel sing na hipsinduna BSF ki gari sing adu pung ani rom thatuna thamki matungda BSF ki gari sing adu mamai leidunu hanki so haiki Makasa tarak po na panam pauksi digi to papawam na palel da Assam Rifles na satakib miyot minay may rapay bising na piyan na pafongdok to na wakat mi pampangkre.
Koki narco terrorist ki lana sigi makha satharak pa thawdok ta tha sigi sachat nipan palel da koki militant sing na mitay kul nandara ki baduda Assam Rifles na koki militant sing na mating pangsin bigi mawong da misa miyam da onsin duna numay kapsin duna satakhiba miyot minay da misa mani sikhiba aduga miyoy sani rombuna aso apanangan ki ba thawdo adugu yaning da ba phungdok tuna khangabok apun ma mayra pai bilup na sinduna ngaji khangabok new market wokat mi pamang tokre Khangabok part 1, 2 amasum 3 gi tuan ba laikai singdagi yamlaba mayra pai bising amadi club organization singi thawmi sing yauna pangtokhiba wakat mifam aduru saruk yakhibi Khangabok apun mayra pai bilupki vice president K Sunita na phungdokhibada tha sigi nipan palel da koki militant sina nongmay amadi bomb kapsilakpadagi palel gi mitay khulasibu kanna ba thomjilakhiba mayra pai amasum na kya bu AR kunga taruk AR na barricade sizinaduna thingmadagi sauna muknarakpadagi miyamna nomai kapsinduna mara leijadaba na anigi punsi mangan khibadana tana sasana phubagumna yamna thina phuduna mayra paibi sing yauna miyoi mayam ama asu opanangan khiba thawdo du khangabu apun mayra paibi lupna yamna kana akan mamong na kanem taw heki Maana makata na hai thawdu odu siena Assam Rifles personal singi mathakta akan maserak pi gadabane madi thawdu odu gi matangna Manipur lenga na judicial inquiry tawgadabani hairaduna AR na asuk tamthiba lamdam sigi miyambu tumna hatlagi haibagi mawong na satharaklaba fawda Manipur lenga na ngasi fawda kari yengnu lairibano miyam gi lan thum amadi miyoibigi punsi kanma ngamloidaba oirabadi se minister N Beren na sana khangna model ground pham thadokpiyo haiki Sit and protest against atrocities toward Mitai bias Act and Protection of Kuki Su militants by Assam Rifles have a banner makara from Kibo Wakat Mipamaduna Manipuri Assam Rifles Laktuko Manipura NRC up Satnahalu AR na Mitai Nupishin the Pup Yaning de Eko Shanti Pami Manipuri Apun Masaktam Kai Viaroi Palelgi Misam Hatpa Yaning de go back Assam Rifles Mapandigi sanglak pa illegal immigrants sing taktuko long lip Manipur imana yai fare kanglai pakna yai fare haiba plat card sing sijna khibaga loinana kholaw sing su law khiari amarom nana to kharbi administration tan madi yawba minister ani hauju phaw pham lawthop ngamdriba karigino lokesor separate administration ki demand to bodi yariba minister ani hauju phaw pham lawthop ngamdriba karigino minister ani edu online ne thabak tawri haiba wapamasi maram sadi loinana minister ani eduna makhoi minister ama oina thabak tawri haiba su phongdora palaiti maram asina makhoi na pariba department sing maming tegi oina leiba ka mane haina test location phongdokre wapamasi sajiwada leiba temporary shelter home the rims ka samnaduna pangthokpa medical scheme amaga mari leinana pawmising unaba amana magna phongdokladuna hai hauju paliba lenga asina tampaki mafam sing nomunomugi pixel hanbagi thawong si lepadabani narco terrorist singna bom kapadana tana sniper amadi apaba makhal gi khulai sing sejinaduna landarakpa sida India amadi state lengang yengduna leidibisi karigino central force singna mating pangde hairabasu state lengang na akanaba thawrang ama paikatuna numai kapsilakli besing lephan mangamdaba sinati state asigi lengak leitaba ka manare inkhalakriba naharul singna mai masinda mai onsin bigi mahuta laibak nga kane haina tholakpa si pungning nungsip pawi masimak state lengang na miyamda lengak saro haina thadok panaki magna makhata na hai tampakta laribe MLA singna leba sigi minister amadi minister da hauju power pressure pi bangamdabadagi ngasi miyamna awabas mayong naribani loinana rims ki mekedigi miyamda lemna hidak pidun ana laying singda tengbang bagi damak thagabra phungdokhi Makasa tarak po na to papaw manamo umanglay thawni thawram pangthokani miyam su pangthokpiu ukal lamdam asida sin ko narco terrorist na landarakpadigi mitay sing ireba kanabagi khongjang mai pakna ngasi fawba sangsilakli ireba asibu yeknaba kyagi makutagi hanjina kannanu lakiba aikoina aikoigi asingba thongnaga loinana ngasi su ireba kannana makhal kyagi khongjang leptana sangsili ireba kannanabagi khongjang asida athawba kyan imaleba kidamak thawaina phonta pikre Kayaman aso apanangkre miyoi kyaman mayu mekei model matum punamak tumna mangkhibadana tana ishagi iramdamda saidang boy ningli punama si iraiba kanana bukhona bada asigumba saitheng kya ipai pusungna su thengnaki makhatana thengnarakhibasu yai masida aikhoigi lutong singli naurida mitegi ina sialiba mekei iraiba kanabagi damak lokhom tokpa thaudang sing hainaba tawduna lawnarakhigani haina umanglai kanmalup ukalgi secretary publicity thaunaujam ratan kumar thadorakpa sirol amada hairi Siol asin hai makatan ireba si kanabagi damak lawkhom tokpa thaudang lawnarakpada hena mai paknabagi damak lakliba langban gi nong mapan ma thangjang numit September gi 13 English ngani kun ko homdoi
ing asid ukalna umanglai thauni thorom paksana pangthoknaba irei pak kananaba asetpa phirep lobiriba irei chapunamaki mafamda haijari numit asigi ayuk anganbadagi hauna ukalgi thaumisingnasu umanglai laisang kyada koina satuna umanglai singda thauni thorom paksana pangthokjagani leibak miyamnasu asigumba thauni thorom sing asid amateng pangbibaga loinana isai saigi laikai khul singda leiriba umanglai singdasu laikai khulgi miyamna athen pot ka loinana maira mengkru katpiduna irei pakan made hena mai pakhan minaba thauni biyo asida sida tana irei ba kananabagi khongjang na thawaina ponta pikraba athawbusingi thawaina leiramlenda ingna signa lairuna bamadi asu apan nangduna lairibisingna thuna fogalaktun irei ba kanabagi khongjang na makhatana saruk yarana ba numit asida umanglai singna thauni thorom pangthokpiu ayuk nungthilduna athen pot ka loinana thauni biyo du numidangdana leimangda mairangana thanbiduna thauni biyo iraiba kananabagi khongjang hena mai paknabaga loinana iraiba kidama thawaina ponta pigraba athaubusingi thawaina yaifanaba amasum aso apan nangkhrabasingna thuna fogalangnabagi dama umanglai singna thauni thorom pangthokadoriba asida Assam Tripura Bangladesh na chingma mafamsingda paksana pangthokani umanglai gi thaugalupsing lai selungbasingnasu umaroiba thaudang lawiduna thauni thoramasi mapung fana pangthoknaba honhanbiu haina su serolasina su makhatana phongdorakli Makasatarakpo ina to papawam na palelgi thawdokta laikhidraba soibam nanawgi imung manungda LMG na lupa lising kunting bangkre Light Minded Group LMG Manipur na kahina khudong sadraba madi awana taraba singda leptana mating panglakpagi saru ama oina Assam Rifles ki nungmina kapadagi laikhidraba salungphang kangthok saw maning lekai digi soibam nanaw sai nipugi imung manungda ngasi ayuk LMG gi thawmi singna lupa lising kunteng bangduna imung ngasi awabada saru yakre Ngasigi tengbang khongsat adu LMG Manipur ki advisory board ki member Paunam Khelen KK Wehengbam secretary Ojit Churakham Madi Zoli Kumar Thongam Dr Inauba Nomaitem Sobita Maibam Sorendro Ningombam Kunjesur Mangsatabam Birla Salam Songtham Zibalata Boinaw Maibam Laisram Jogesur Amadi Dr Maibam Itinasing Maroiba member Kiana Saryaki Khongsat aduga mari lainana group asigi secretary Ojit Churakham na phongdokhibida haukiba September 9 English ngani kungo humdoi palel sakhiba miyam gi ihauda saruk yakhiba Thobal district ki salungphamdagi soibam nanaw Assam Rifles na minung silaitana nongmaina kapadagi leikidaba sima khwaidigi nungaitaba thawdo amani mangna iramda Manipur gi ngangkhaibu kanana widam lawkhiba thawdang adu ikai khumna utpoina awaba nang horiba maki loinabi soibamongbi bembem masasing amadi imung manunggi miyoising minung sigi tengbang oina lupa lising kuna si tengbang sapani lebak thiba thawdokta laikhidraba nanawgi nupi ma ki class 10 tamlibi masa nupi amadi piklibi masa nupi amaga lehori nanawna nomgi suraga imung pujaramba dunga sidi imung asi awaba mahaibudu oire imung asi yamna kai hena khudong sadraba awaba imung amani imung asi gi lehoriba phibam si yengbada awatpadagi awat pangakthani miyamnasu minung sigi mateng mangbiyu Ojit na makhatana phongdokhibada Manipur haukiba me ahumdagi chinko ki militants na atamnana mite isilina hoksina onsinna satharli hingsa gi thawong singa sina marang oiraga mayu mekai yumna mai thatopikhraba miyoi lising yang khayena lanjena duna relief camp singda laidi miyoi kya amagi punsi pikhamnakre housing misam miyam puna makham theng awaba mayu nari bisi ubiraga state amadi central government anina atubu matamgi manungda thogliba wa thoklan thok asil lusinna bhona biu Ningsing bayai LMG Manipur haukiba me manga digi leptana relief camp singda asa athak sing sports material sing amadi angang singda sel gi tengbang piduna lakli makata abrusu mateng pangkhigan hensu pausta makata na palakli atopa paw madana kuki militant singna phubala maning singphai sing area de attack sa thrakre ngasi hing nongyai matung pung taragani thu helakpa du waida moirang police station gi manung chanba phubala maning singphai singi Pangyang area da bunker saduna leiba kuki narco terrorist na mitei khulsingda bomb yawno nomai kaptun attack sa tharakpadagi phobola maning high canal da khulngak sienduna leiba volunteers sing madi ani suba MR gi personal singi maikei digi sukut handuna nomai kapna khre nakalani gi marakta ngase hing nongyai digi sa tharakiba nomai kapna badunga se yu pung tere ka makhai khar helakpa duwai phawba leptana kapna khi haidi nomai kapna bagi pawhek phangga Bisnupur district ki CDO madi special commando gi team singsu mafam madura sangsilaktuna phibam adu yengsilaki ngasi gi nomai kapna badu da nakalani gi marakta aso open yawbagi pawdi phangde amaramda koki singna hana nomai kapsilaki ba aduna maram oiraga phobola maning gi lophom da law uduna leiba lawmi kya labuk da thabuk suba ngamdabadagi sen khanaraki hanisu paw sita makhatana spalakli
अमरोमदना थंगमैबन AR गी मयक थोक मिफम से तखरे स्टेट असिद थोकलिबि इरांग असिगी स्टेट असम राइफल्स न सथरकलिबि थवोंग सिंग यानिंग उतुना थंगमैबन लौरुंग पुरेल अमदी पोलेम लेकाई गी मैरा पाइबिसिन ngasi थंगमैबन ABC गोडाउन की ऑपोजिट द वोकत मिफम से तखरे थंगमैबन यूथ ऑर्गेनाइजेशन सिंदुना ngasi तखिबो वोकत मिफम अदुद सरुग याखिबि मैरा पाइबि खुमक्सम रोहियान हाय लांगी मतम सिजनगदब खुसु खुलाई फाबु सिजनदुना मिसम मियाम द ओनसिनदुना काहेन बथावंग सथरकलिब AR सिंग मणिपुर गी अथुबद लौथोखिगदबने हाइदि अदो हौजुकुइनदि मियाम पाउसी मतांगसे लुसिनजरगे मसु मियाम पुनन नोबा अपडेट ngamiनसे